Miss Pauda Miang Tabiri Besumbo Yunam Anuradha de Binekono Krumsari. Housing Maroi Bapauda. Celebrating the power of community kindness, Cyber Hidamda World Schizophrenia Day Tharampang Tokre. Manipur School College Masingam Lerebaso Apapa Mayri Putoke Kanbai School College D Masangwali Haina Manipur University get registered Chan Babuna High Cray. Bisnapur district Tonga Tonga Mam Singda Hangleba, Relic Camp Singda Leriba, Mushing Nada Yektana, Lena Bagi, coordination meeting Amapang Tokre. Lunana Rajasthan Mapamba Ayamba Hid Webna Sohale. House of Babson on the Bizarre. Miam the Wakal Tongana Uba Panglaba Mushingbu, Imung Manungi Mushingna, light in the Kurumbagi Mahuta, Dr. Sing Tanapidana, Tataruke Manung the Young Tulabadi, Lena Asi Panbangam Gani Haina, Indian Psychiatric Society Manipur State, Bronski President, Professor K. Santiplana Podokre. Wapoma Sing Asi Malingi Tongandongamba, Mapam Kiada, Manipur. Schizophrenia Day Tharampang Nabagom Manipur State ki Oinasu celebrating the power of community kindness Haiba Hidamda World Schizophrenia Day ki Tharam Lampanda Laiba Ima Heritage Holda Pangto Kiba Tharamba Aduga Marilena Pondo Kibani Tharamaduda Rimsamadi Zaneski Secretary ki Hanagi Head of Department Professor S. Ganeshwar Sarama Rimski Psychology ki Hanagi Head of Department Professor Akshay Kumar Rimski Psychology ke Hanage Head of Department Professor and Haramani IPS Manipur State Bronski Hana President Oramba Dr. S. Manikanta Imam Manipur State Bronski President Professor R.K. Lenina Tharamaduki Wangang Oina Sarugyaki Tharamatuga Mari Lenana Professor K. Santiplana Hai Wakal Lena ke Oiba Schizophrenia Lena Asi Miam Dege Tungana Taba Kara Uba Panglakani Mioi Ama Ohongba Laklabati Madu Imong Manungna Kumna Yengduna Athuba Matamda Dr. Tanaduna Layang Nabahona Biu Laina Asi Panba Ngamna Bagidamutta Tunga Tungamba Pabam Makangi Hidakya Ama Sutokla Kray Laina Asige Maram Miamna Munna Kaminatuna Laina Asana Naripa Muishing Mayam Marakta Tungan Hanba Ngamnanaba Hunaminasi Haiba Wapam Tamladuna Laina Ase Yamna Tokanba Laina Nate Haina Supondoki. Chronic illness, mental illness, chronic illness, Kadi na puno haida lana long ba mayam masule masi mai yo ko pasoi de nate genetically mai de yojera pa gen de yojera pa variants adugi variants man na daga ma pa ma pu puri ra pa de yawra ma adu ga yawra ga su hekal loina na nate madu Amaramda Professor R.K. Lenina Pondoropada Miyobiki Puning Wakangi Oba Lena Asi Makalani Tongna Lay Mayam Kamanto Oina Naba Lena Makala Ama Karahena Lushina Naba Amaga Kara Lushinba Lena Makala Asi Schizophrenia Haidiba Lena Asini Haidiba Lena Asi Kanakumba Miyo Karana Lighting Ki Oba Lena Oina Longnavasulay Masinambaram Lena Asi Matam Chana Lying bada Pangdabana Miamga Mimanana Hingadaba Punsi Layamba Ngamdaba Oiki Asigamba Lena Asi Chamagi Manungda 1% Kaktamalay Masi Mapungpana Lying Naba Miamna Su Lena Asige Maramda Ningtina Kangma Matau Tai Haiba Wapam Tamki Kami na magita magta nasigi numit sa ikwe palon tog jabani masay sida ay na thamjanin base masing yamde chamagi manungda amagumbada ni schizophrenia na nari say tawbutabu ikwe ayam na matamsana khangmagam pogaba amate masigi lying si ikwe effective point adu phajana anoba modern psychiatry approach sidadi ikwe ayam na phajana
Sakangdabasingna wangorom satpagi akasoida mioi ama makong na kaplam le sakangdabasing nomoina kamlama mioi adudi terakhong mayai lekai tegi lekhidra bajugol gi machandupa mudumi ibungo Elias bungo kawi chahi humpurom sude baga hojak janem so hospital na pukotna layang le haire Manipur School College masing yamna leirba su apaba mahiroi putoke khanba School College di masing wal e haina Manipur University ge register Professor Wahengbam Chanbabu na phondokrai wapho masing asi mega Manipur School linkha khibage taramapalak suba mapoku mount amadi hadak chahi ge class 10 ta amadi 12 examination na maipalakraba mahiroi sing opage tharampa ama yaralpata leiba school asida pangthokiba tharampa aduga marilena na phondokibani Tharambaduda Manipur University gave register Professor Wahengbam Chanbabu Mega Manipur Society ge Chairperson Takhel Lambam Sanajauba Editors Guild Manipur ge President Khogendro Komdram All Manipur Working Journalists Unit Amsuge President Bizoika Sungtabam Amadi Veterinary and Animal Husbandry Government of Manipur ge Director Dr. R.K. Khogendro Zina Mathang Sina Guest President Amadi Guest of Honor Oina Sadugaki Tharamadaga mari lainana athoba meeting land oikiba Manipur University ge register Wahengbam Chanbabu na hai Manipur da school masang yamna leire adubo aphaba mahiroi puthokadabane haiba wakhanda khallaga linkha kibadi masing yamdabagi phibam da leire School gi infrastructure sangkapa emotional social spiritual building sangalakpagi wapam nasnan school curriculum framework da yauri school college da ladiba oza sang multiple disciplinary da thabak toba mathau tarakle masi anoba mawong oirakadaba maramna kudongka sadaba kaya mayonari education system pa asida mahiloisang singdage aphaba mahiroi puthorakpada Lamda masada thokliba issue sing asi loishan bangamgane abhaba mahiroi puthokpa kanda quality education legane haiki the governors ki commitments aduga society the leriba stakeholder punamak civil society oigara media oigara atai punamak sigi responsibility and support mayam se systematic yang responsibility amani aduna madugi mayam du loina phangba ngamba aduguma mega Manipur school oirasanu ngasi haba numit sidagi haba wahi khrachi thamjara kai batang sin sinjake thank you National Livestock Mission NLMG Miang Makada Joint Director District Veterinary Office Tauban Kaksing Sanduna Baring Nina Chatharakpa Poultry Management Scientific Reading of Pig and Livestock Insurance Haiba Hiramda Perma Training Program Ge Saduka Makoina Ngasi Taubal Ajoba Kaichal Makagi Community Hall da Panthokrai Training program pa adu haudopage tharamda sai Imphal ge thabakdage potharaba Assistant Director Konsam Michael na athoiba mitung Manipur Lainga ke Veterinary Loishang ge thabakdage potharaba Joint Director Dr. Maibam Rajendra na thoramapu thabakdage potharaba District Transport Officer Mutum Mani amadi National Insurance Company Imphal ge Assistant Manager Timothy Kamaina akanaba mitung mesangoina saruga ke Taronggi athoiba meeting len oikiba konsam maikena phongdokibada India amasung Manipur lengangna lebaga segi mipong kudimak masagi oiba santhok lambi lehen gadabani haina tongan ba scheme kaya ge khuthangda kanaba piriba singasi lamdam masigi lomi simi singna lomina se loinana iramdamba ase chinjakta mepantangdaba ama sembada aikhoina loisang singda khakta Intoktuna Thamdavida tongan ba kanaraba scam singa asi mai pagna thabakta onthongnaba honabada laikai ge club organization sing natavida MLA sing pradhan jila singna achawa thodangka lomina haningi tungdasu asigumba kanaraba scam kaya makhatana pangthorakhigani haibage thaljabasu thamle haike Farmers Training Program Baduda Retail Specialist Poultry Dr. K.S. Somendra Singna Poultry Farming Matangda Veterinary Hospital Seroge Veterinary Officer Dr. Waigita Devina Loina Naba Apamakange Oak Kanba Loipam Makonda Sananaba Mapam Kanba Okta Naganba Lena
tinadagi karamna ngakthokani haibani chingbagi amade Haidok Veterinary Hospital ge Veterinary Officer Dr. Y Sowarani Devena farmer singna loiriba sai yen singa ase anaba thokpada insurance phangnanabagi amadi insurance ke premium thibagi matangda tonga tonga ba hiramda resource person sing oina wangangki Border town to Moreda Hokiba Mamang Chahili Singani Kulumdoigi Megigi Tanka Homdagi Hauduna Kuki Narco terrorist singna Karakana Meditingi Yum Duka the hotel na Jingba Kea Ludoduna Huran Kiba Amadi Yum Kya Maina Tumna Tadokraba Matunga Maina Chahotaba Lemova Meditingi Yumba Amadi Lantum Kaya Central Amadi State Ki Security Force Singna Ngak Sentuna Matodona Laki Adabo Border town Moredagi VSF Amadi CRPF ki Security Force Sing Lokto Kibadagi Border town Moreda Kuki Singna Mighty Shingi Lantum Kaya Amok Paktuna Huran Chinti Tawiki Chang Hangalali Matoktonaba Kara Lehoriba Central Amadi State ki Security Force Sing Su Matoktabagi Mamitari Kaluki Irangase Hek Thokpa Horakibadagi Border Town Moreda Santanta Force ke BSF Amadi CRPF ke Masangyam Lava Security Personnel Lagtuna Mighty Education Society Morena Jalaiba Stan Science Skunda Leiduna Mighty Singki Yumkai Lantum Sing Ngak Senduna Later Kibani Adubu Numit Karanike Mamangda Maba Asitiki BSF Hek Lokibadagi Hariba Mahiluishanka Asage Matak Thangba Jengage Sarukshin Suku ke narco terrorist singna Nungtin Popokta Paktuna Huran Kray Masidabu Matokaramna Border Town More Mahosagam Tangdo Laitaba Lakadaribano Haina Maite Center More MCM ge President M Thoiba Maitena Pendaba Pondora Pakalena Numit Kadani Mamangda Moredagi BSF Amadi CRPF Sing Lokto Kidanaba MCM na Central Government Amadi State Government Aiba Serun Tadana Kangang Krabasu Mapamase Central Forcing Asi Hek Lokto Kibadagi Notim Pobopta Atamnana Maite Shingi Amatangaiba Mahiluishang Asage Jengapakiba Haibasi Irang Ase Hena Choktonaba Celebra Haibagi Mamitari Haina Pendaba Pondopakaloinana Mahana Makataraduna Matamba Ladingada Border Town the Moreda Amukhana Henba Security Force and Tazanduna Mighty Shingi Lantum Ngak Senadaba Matok the Hanbiu Natrabadi Iranka Amuk Hena Choktorakane Haina Lengaki Puning Chinchilagli Amoramda Suguno Amadi Serokda Kuki Kulai Piper Singna Tarutuna Maitegi Yumkya Mai Takeba Amadi Misam Kea Hatbaki Tauta Kuki Kulai Piper Singda Mating Panki Haibagi Miamna Maran Sidiba 37 Suba Assam Rifle Ge Personnel Singna Ngaksen Bagi Tabak Tauriba Chanten District Ke Molnom Village Ge Area da Lenga ke athingba leina kuki singna Manipur Turent Manungda Thong Sarakpada Assam Rifle na Usanadana Lady. Hiramasagi Matangda Pangba Pauda Kuki Singna Kundaba ke Molnomba Haidiba Kula Asi Sandan District ke Manung Chalabasu Suguna Police Station ge Manung Chamba Mapamamani. Asigi Lamge Sarukta Ladiba Manipur Turenda Sanaba Makonga Hairiba Tonga Asina Lorakpa Matamda Chapikarongdagi Swarsampur Phawbagi Lambi Asida Malpuba Gari Phawba Satpa Yagani Hairiba Tonga se Saba Lorakpada Kuki Singna Drug Yauna Kusakulai Kya Pubada Maning Tamna Chatpasu Yagadoribani Maramasina Serokholgi Maning Thangba Sarukta Lairiba Kuki Khul Asida Hairiba Tonga Ase Sanaba Kuki Singna Honarakpani Adubo Hariba Mapamba Asida Thong Sanaba Honeriba Asi Chanin District Dishina Saba Yaroi Haiduna Chai Esage Maski Tang Kunma Thoida Order Toktuna Lady Hariba Order Aduge Matungina Kaksinge District Police Ke Maike Dagi Changtuna Yangsan Badagi Matam Khara Leblore Adubo Area Adu Kuki Singna Kundaba Mapam Oibana State Force Oiriba Kaksang District Police Ke Personnel Singbo 37 Assam Rifles Ke Maike Dagi Makatana Changpa Changandanaba Makoina Ngaktuna Lebani
adubo Assam Rifle na ngakpatagi haidiba thongka asibu sabada thingbage mahutta usanatna lairaga kuki singna maning tamna sabage thabaga asi chatharakibani asumna kuki singna makhoi gi lamge area da Manipur lenga ke orege mayokta thabak tawrakpa asina social media yauna maikai kiyadagi yaningdaba phungdorapaka loinana state asida ting amasung tamda tunga tungamba lenga lairabra haina wahang tawrakle Masigi matakta state asida hosik tokleba land asida Assam Rifles na kuki singda matingka pangi haiduna tampakta Assam Rifle na legani haina lakpada lebe yaroi haibigi achawe irangka amasu leningaida 37 na Assam Rifles na lenga ke order ke mayukta kuki singna thong sarakpada yengduna leirapa asina anoba wahangkaya amasu thorakle Ministry of Chemicals and Fertilizers Government of India के Department of Chemicals and Petrochemicals के Makada Central Institute of Petrochemicals Engineering and Technology Imphal Sipetna Inkalaklipa Mahima Singh Tamliba Youth Singda Career Counseling Tawagi Tharampa Amangase Kumbi Kendragi MLAS Premchandra ki yumda pangthokre Tharamduda MLAS Premchandra Saiton Wangu Terakong Amadi Torbong Gram Panchayat ke committee ke chairman Singh M Ibomsa P Baleshwar Amadi Sanahambi Kumi Municipal Council ke vice chairperson Al Babita BJP Bisnupur district ke vice president ke H Laxman Saruya ke seat pe ke akhang ahi staff singna mahiroi singda tunge career da apaba mi amamam oina na bagi matangda tunga tunga ba technique ke lamsing short term course diploma course amadi adai course sing tamningba sangke matangda su macha khaina hai khibagaloina institute asada mahiroi singna direct admission tawage khudong sabasu laire haike Taasigi tang taratreta niba nauremda pangthopa volleyball tournament ke final match maphamda pamdaba thokdok sang thokiba adu nakal anina amata oina yashnakre wafam sing ase major kolda leiba Manipur Press Club da pangthokiba paugi mifam amada Mayang Impal Maite Pangange Joint Youth Development Committee ke President CH Achobana phondokibani Joint Youth Development Committee Mayang Impal Maite Pangal Amade Nauremp Youth Volleyball Association Niba Nauremp Anina Puna Sarubiyatuna Pangthokiba Miphampa Aduda Achobana High Nauremp Youth Volleyball Association Niba Naurem Sinduna Thasage Tang Paridage Hauduna Sanarakiba volleyball tournament aduge final match tha asige tang tarate ta sanake final match numida asida mayang imfangi volleyball team manager oina lakiba wangmayum tombabu kanagumba mioi khanana purakibagi trayanaba lekiba adu nakal anige marakta wari sanaraba mattung wakhal tamina khre asigumba thawdoga ase makhatana amuka hanna Thoktanaba lamdam asage miyamna honaminasi hiramduna leminariba masenge marakta jati amade puruke oiba mari leinaba lainek laishonda amana amabo ikai khumnaba unminasi haina phondoke doribani hari sedene ba su yaw ki biai ami maido dagi su yaw ki biai punamuk sing si sakrakanda state ko eba mai ko la ka doribani aduna bhabok sing nai ko gi naiba man mong the player sing da kano to bo masi su hana to gi bole rasu torom da boi tara ga su to bi ga nu haina su masi gi media gi si kunong cha bolo ga hai je dingi adu koi na kan la gi Manipur da tholiba sahi halaba irang asda Bisnupur district ke tonganba mafam singda leriba rally camp singda leriba internally displaced person sing nada yektana leinaba pandamda Indian Red Cross Society IRCS Manipur state branch amade IRCS Bisnupur district branch na wakal taminanaba paikhaliba thorang awards ke makhada hena khumang chawchinna Matenka Pangnaba District Administration Bisnupur Chief Medical Officer Public Health Engineering Department Mateng Pangnanaba Punna Khananainabage Coordination Meeting ama DC Office Bisnupur ge Conference Hall danga se pangthokre
Tharamtuda AC2DCT Open Row CMO Bisnupur Dr. L. Raichandra, District Nodal Officer Dr. Johnson, PHEDK Executive Engineer Rambo Puyamp, SO Neeraj, IRCS Manipur State Branch के General Secretary Napachandra, Technical Lead Karisma Sharma, IRCS Bisnupur District Branch के Secretary Dr. Is Roman Amadi Ade Volunteer Singna Coordination Meeting Aduda Sarugyaki. Meeting Aduda was Thauramge Makada District Administration CMO PHED Amadi IRCS ka Puna IDP Singi Yaknaba Tabak Sinka Paikanaba Wapam Kasu Kandanaki. Amaramda Indian Red Cross Society Manipur State Branch na Kaksing District, Tawan District, Amadi Imphal is District Oinasu District Administration CMO Amadi PHED Singa Luinana Paminaduna Coordination Meeting Singa Pangtuktuna IDP Singi Yai Panaba Wapam Kya Kananaki. Lioni International District 322D Manipur Region na Thasage Haurakpada Leni Yauna Sitkiba Nonglai Nuksana Marambo Idina Nabal Kendra Bisnupur Kendra Moirang Kendra Amangka Ata Tokraba Kangalaba Imung Taranitoy Ngasi ZCI Rupting Septing Ahanba Pes Oina Mateng Pankre Mateng Pangba Aduga Marilena Lions International District 322D Manipur Region Ge Campaigner Lion TS Mohendra Pratap na Pondora Kibada Manipura Handaglen Yamna Sikiba Nonglai Nungsina Amangata Tokraba Imung Singda Manipura Ladyba I Lions Club Singna Punsina Duna Angamba Kaganaduna Imung Nipuda Angamba Mateng Ase Panganaba Panam Tamle Loinana Makatana So Angamba Mateng Taukegani Haiki Mateng Bangbagi Tharampaduda Pas District Governor Lion as Manikumar SDRC ke Convener Lion TH Mohendra Pratap Coordinator Lion Y Ranjit Amade Ko Convener Lion KH Ramananda Pas Zone Chairperson P Chanazawa Amade Atai Members Singsu Saruyake Handang Manipura Len Yauna Sikiba Akanba Nonglai Nuksana Mamoiraga Kumbi Kendra Getungan Tongamba Mapam Singda Yumkai Pura Humdokraba Awabataraba Imung Tareta Ngasi ZCI Sit Bandal Hum MLAS Premchandra Nayan Tokre MLA Ki Yumda Pangtokiba ZCI Sit Yantokiba Aduda MLAS Premchandra Na Kangautana Tohanba National Calamity Na Awabataraba Singda Lengaka Asibu Lusing Liba Chief Minister and Bidena Matam Matamge Oiba Prezamiang Gidamakta Leptana Paikalakpa Yaba Tabak Singh Paikatuna Lakli Hairadana Yumkai Loina Humdokraba Imung Singda Piriba Asi Kaktanatana Yungi Sadukara Humdokraba Imung Singda Su ZCI Sit Singh Pinanabaturi Pangdoke Mateng Panglaba Salan Konzinda Part 2 Dagi Soibam Nirmana Lengana Awaban Nanglaba Imung Singda ZCI Sit Mateng Pipi Bagidamata Tagapa Pondoragli All India Football Federation Sanduna Lagliba Mikitang Kuntaru Kuntareta Amati Kunipanda Artificial Double Ground Lamlong Tongkong the Pangtokadirba Player Kanbage Open Trend Sarugyaro Nabage Darka Leba Documents and Pisang Kraba Tahi Lisangani Tara Amadi Lisangani Taramatu the Popa Nipamacha Players and Lagliba Megitang Kuntaruke Ayuki Pung Tareta Fawada Artificial Double Ground Lamlong Tongkongda Reporter Bakangalagli Trainer Sagitamata Kangalaba Member Sanghabadi Coordinator Oina TS Ibotombi Singh Local Scouta M. Bizent Amadi and Itocha Assistant Singer Oina Muhammad Jane Khan and Jivan Kumar TS Boyai Ilangbam Robertson Muhammad Sabir Ali Amadi as Robin Chandrane Makoi Matamsana Yoranaba All Manipur Football Association Ge Jane Secretary Ki Cherolamana Kangalagli Semilan Faganaba Lenga ke Santang Makada Semleba Salab Group Singda Yauriba Nupi Singke Oiba Hell Camp Amangasi Imphal Iske Komba Ketrelekai Community Hall the Pangthokre Haidiba Kemba Ase Komba Ketrelekai
Chokhominasi VLF na Langgonta View Hospital amadi Narayana Hospital na Gahotika Kusamnaduna Pangtopani Kembasada Puna Salab Group Singi Nupi Chamaga Kunta Hana Makalkiage Laina Layanki Loinana Hidar Langtak Sang Supiki Hariba Hal Campa Aziz Salab Group Singda Yaudiba Nupi Singbo Masamo Pana Tamdana Tenzang Kaizang Daba Kunai Ama Wena Papanam da Pangtokini Madugi Matakta Mahi Tamliba Mahiroi Shingna Mahi Tamnanaba emission Tawbada Skunge Maiketagi blood group Matau Tarakpada Kangtung Naba Haiduna blood test Tawbaka Luinana Chatok Center Tawba Ngamdaba Singisu Lion Bagi Kudong Saba Pibani Haina Gomba Ketrile Kai Chokhamina Se Haina BLFK Joint Secretary Arpana Thongnau Samna Phangdoragle Minister Lepa Haukena Paiba Phamsang Sindok Pio Amadi Impalgi Akoibada Ladiba Mapamukya da Chatariba Selgi Demand Kudakta Lepio Haina Puram for Restoration of Peace Ke Convener Asankasana Phangdoragle Ngasi New Chekunda Leba Tribal Marketer Indigenous Peoples Forum Manipur Naga Youth Organization Imagi Maida Youth of Manipur Rongmai Naga Council Manipur Rongmai Naga Lokpambe Imphal Area United Meite Pangan Committee Manipur Tribal Market Management Committee Amade Helpline Team Imphal Hariba Lop Mapan Sina Tribal Market Management Committee Ki Campus Da Consultative Meeting Pangthokre Meeting Asida Maruana Tribal Market Na Thengnariba Kudung Sadaba Amadi Imphal Area Kharada Chatharagliba Salgi Demanta Asi Putoktana Kanaki Meeting Aduda Sarugya Kiba Forum for Restoration Office Ke Convener Asankasana Housing Manipur Ke Oriba Piwam Asina Marambo Oraga Tribal Minister led by Haukip Chahi Amma Impalda Station Tawduna Laitre Minister led by Haukina Tribal and Hill Development Ke Minister Oiba Kakta Natana Soil and Conservation Amasung Horticulture Ke Minister Oina Labor Maramna Tribal Market Asi Chokot Pangamdana Lady Hariba Department Singi Kandaba Ladiba Miamsu Awaba Ama Oire Department Su Handicap Oiduna Paralyzed Oiduna Lady Mamang Dasu Manipur Naga Youth Organization Asu Minister Lepa Hauke Sindok Pinaba Lengakta Hijakiba Lady Ngasisu Indigenous People Forum na Chief Minister da Lepa Hauke Sindok Pinaba Ai Bache Pichin Kre Haina Pongdoke Mana Makataradana Landamba Asage Miamna Awaba Kya Mayung Naringai Tansa Asada Impal area Ge Mapam Karada Dukan Pamdana Business Tauduna Atopathabag Suduna Ladiba Miamda Salgi Demand Tauba Threat Taubage Complaint Mayam Amalakle Organization Tongan Badage Maram Chai Cha de Kangduna Selgi Demand Tauriba Amadi Harassment Piriba Asi Nasidegi Lepio Maram Sadaba Tanaraga Mating Tobagi Kanarasu Ningtina Kanabayai Lamda Masida Ladiba Aikoi Kanglopa Kudimakta Masina Marampo Oiraga Akaiba Lakpa Yai Haina Pondoki Organization Mapansina appeal Taujari strongly, earnestly appeal Taubadi, Masikumbase, Mutumano the Taubirano, Aduga, Maram Macham Chabadudi, Madu Mutumida, Akwe, Hazana Waris, Chaminasi, Aduga, Matukumba, Pandava, Podok, Amuk, Matumano the Topakanda, Nashiki, Organization Mapansina, Akwe jointly Wairaga, Akwe the Madu pressure pigni, Akwe Madu approach Togni, I have to say, Nashiki, Mipomasida, Akwe the Mase, Maramani, Akwena, Yana Bani. Rajasthan ki mapam ayamba hetuwemna sohale Barmardana sab khwaidagi chaba mapam oire ngarang amsong asi Barmarda sabagi chang degree Celsius nipinupan dasmik nipan yauki temperature gi sangso hangalakani haire Barmar gi district collector Nishan Jain haike badam yamna tangai padaba
ꯂꯩꯇ꯭ꯔꯕꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄꯤꯔꯣꯏꯗꯕꯅꯤ ꯊꯣꯛꯂꯛꯂꯕ ꯇꯥꯔꯕꯁꯨ ꯅꯨꯃꯤꯠ ꯌꯨꯡꯕꯒꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯅꯕ ꯈꯪꯍꯟꯈꯤ ꯍꯤꯠ ꯋꯦꯕ ꯈꯥꯡꯕ ꯉꯝꯅꯕ ꯂꯝꯕꯤꯁꯤꯡꯗ ꯏꯁꯤꯡ ꯆꯥꯏꯊꯣꯛꯈꯤ ꯕꯥꯃꯔꯗ ꯂꯩꯕ ꯔꯃꯦꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯈꯤꯕꯗ ꯇꯦꯝꯄꯔꯦꯆꯔ ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ 93ꯗꯒꯤ 94 ꯌꯧꯈꯤ ꯃꯗꯨ ꯈꯥꯡꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯔꯒꯅꯤ ꯃꯊꯪ ꯆꯍꯤꯗꯒꯤ ꯃꯁꯤꯒꯨꯝꯕ ꯊꯦꯡꯅꯗꯅꯕ ꯉꯝꯂꯤꯕ ꯃꯈꯩ ꯊꯥꯖꯟꯁꯤ ꯍꯤꯠ ꯋꯦꯕꯀꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠ IMDꯅ ꯍꯥꯏꯈꯤꯕꯗ ꯄꯟꯖꯥꯕ ꯔꯥꯖꯁꯊꯥꯟ ꯍꯔꯤꯌꯥꯅꯥ ꯆꯥꯟꯗꯤꯒꯔ ꯑꯃꯁꯨꯡ ꯗꯦꯜꯂꯤꯗ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯈꯤꯒꯅꯤ ꯃꯦꯒꯤ ꯇꯥꯡ 38ꯇ ꯍꯤꯠ ꯋꯦꯕꯅ ꯀꯥ ꯍꯦꯟꯅ ꯁꯥꯕ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦश ꯎꯠꯇꯔ ꯄ꯭ꯔꯗꯦश ꯑꯃꯁꯨꯡ ꯃꯙ꯭ꯌ ꯄ꯭ꯔꯗꯦशꯇꯁꯨ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ District Kang Association Ziribamna Sinduna Ziribamgi Babupurada Leiba Lamlen Community Hall Kam Kang Sangda Tim Nipan Sarugyaduna Tramatoi Suba Assam Bump Lakiton Devi Memorial Fix Kan Tournament 2024 Ge Ngasi Sanakiba Masta Ichenda Club na SAYC Ebu Panjan Nipan Tarita Twiki Hayenungtinda Punga Amataba Matamda Metalga SAYC Siga Sanagani Ichenda Club Amadi SAYC Ena Sanakiba Ngasige Matchta Ichenda Club na Tos Ngamduna Side Kanke Aduga SAYC E Kankapa Hauduna Kangsanaba Hauke Tema Anina Yamna Pazana Sanaki Aduba Faza Hab Bamanda SAYC Ena Ichenda Club Panchant Mari Anida Manzan Thaduna Lainaki Hap Matung Apiba Matamda Ichenda Club na SAYC Ebu Panjan Nipantareta Thoiki Ada Kuzamawanta Singna Repri Aduga A Joykumar Singhana Scorer Waiki Chaliba Thasigi Tang Taratretagi All Ziribam Sport Association SAS and Sinduna Ziribam Higher Secondary School Sanabunda Tim Kunitwina Sarugyaduna Chatariba Purs Majarund BB Memorial Senior Futsal Football Tournament 2024 Ge Ngasi Sanakiba Ahanba Master Sonapur GPS Ena Ichenda Club Dibombo Gol Mari Ahomda Maitiba Biki Anisuba Master Rangzai Lang Bina Sunrise Club Kadam Talabo Gol Tareta Nida Thoiki Hayenge Ahamba Mas Nungtingi Pung Ahomtaba Matamda RYCB Amadi Zyrol is YC Sanagani Anisuba Master Orientated Club Amadi UPC Sanagani Celebrating the power of a community kindness, Highway Hiramda World Schizophrenia Day Thorompang Thokre. Manipur Skunda College Masang Yamna Lerebasu Apapa Mahire Putake Kanba Skunda College Di Masang Wali Haina Manipur University ke registered Chanbabuna Haikre. Bisnupur District Itunga Tonga Mamapam Singda Hangliba, Rally Camp Singda Ladiba, Mui Sink, Nada Yektana Lane Nabage coordination meeting Amapang Thokre. Doinana Rajasthan Mapamba Amba hit Wemna Sohale. Imis PAODAM, Nasigi de Matanga Sidaloche, Ming Taviri Basumba Mukana Kurum Seri.